Tha asigi mangada akanba nonglei nushit amadi len yaona chukkhiba akanba nong aduna mayum makei amang ata Thokhankhraba Khangabok AC manung chanba Lamding Elangbam Leikaida leiba Elangbam Bino Leima gi Imungda like-minded group LMG Manipur na yum kupnaba Bhan Mateng Pangkhre Tengbang polamadu LMG Manipur gi member Thobaldagi sobita maibamna angamba sel puthokuna Mateng Pangkhibani group asigi executive member Roshan Moirang Them na luchingduna chatkhiba Tengbang khongset aduda group asigi secretary Oje Thokhankhraba group asigi member Surendra Ningomba Kunjeshwar Mangsatabam sobita maibam Birla Salam Boinau Mainam amade Joy Kumar Thoksom na singbasu sarukyaakhi Tengbang khongset aduga mari leinana group asigi secretary Oje Thokhankhraba na hai tha asigi mangada akanba nonglei nushit amadi len yauna chukkhiba nong aduna sokhalaba singda miyamna mateng pangbiu loinana awaba taraba imung asida leingakna thuba matamda tengbang pibiu haina mahangna makhata khi